matamsu naksila nuza oibi kayana wana ngaizaba thari pakhang oiba kayana pukmin pauminaduna nungsi khusing paiduna lamta thagi thabal chongnaba matamni pukning irang langba matam pakhang oiba singsu nungsi bimagi lekaida chatuna nungsi wari sanaba matam lawngansu mapukning irang langi toina unaba phangdraba magi thamoigi mabe madu handakti yausang thabal pena chongminage numit mangani do waba khangthakai koiba puge khali numidang ru phone da wari sanari anido thamoina pamjaba khoidajaba mahaka nungsi wari sabasi punga khangawa nate lamngana darling kei haige opangan yausangsu angchine ado nangi kai leyu haino kem leinuda yausang bu kaino kem leidrasi yai amtadi hairauda nungsibe nangi loina makpini ngamdaba amtadi leiro ado yam tangbudi hairakano aidi bako pelehe ado hayo mi my darling ho kemta pamjadi aigi pamjaba haibune aibu thamoi singnade nungsibiyo singraba haisi baiba nangaidaba singi aduisu sum haihobani haujikanse nupa singse mamit yam ngaw aibu dumai tawbadawna nungsibe aise nangine nungsu aigi sidai honglara yam nungsiye aigi opanganse chap khaininge chap khayo kaide ado yausang manungse koiba pubigedana as yaroida kaidaino nangsuba ai thabak lei thabak sudi thadra thadi bitkate aina di somda mutsagallisida thamose kona mayam ama lakchani matang yam mali aduiso somdari mina koiba chatpada puningi dana hoiba chatoine ado thamage ko pungse ayaurameba thamgino adum tungyesu paradumo phone number opa ningai tawnose maramopaneba yaroida darling adum tumoba ai sangbigeba hoi adudi ai phamung thakige ko lawnga namo ho tharo chanamdu famung do set thazili facebook to lauthokduna tumnana ba sem sari phone do laukhatuna amuk yengi phone thamlamdri chanamna opangan lawnga do ken khumlakte kaino khumdisibo masiba hello dadro opa lawnga di chanam ngairi ne na ngairaga tumkhrabani horai hekta khaigale ai ngairi ne maiside ai ngairi ne ba pelabani he saita nupane na khutum chu chara moi masi tumkibaga nakhokpana haline turil thadarasu khanglaro nongaladuna office chawa mayam ama khanari ayang laimana notice amatta thoksi marol do iu onelna hoiche handaki yausang thabalda nupi thiraba nupa mata chongba yaroi kaigumba chonglamba taradi akpa chairak pini women's wing na maikei khuding chatuna yengsingani aikhoina hairiba warol si indabi lam henba kangpu yauramba thengnarabadi maduda thorakpa khudingmak nasana yana chatkadabani sumaina iu adugane fb da thagatko media gi mi khaiso kawro wahai manga taradang haigi hoiche somde yausang numit nini rangaire sweetie lacy sonia velori malenganbi fenta linda anamika thawri thananaba lambi da thole nungsa yakna sarasu asabaga changre lambi da thawri kana thali sweetie na kaino yausang ne haraga mi yumada chatrisiba somda thabal pesa sudradi yengose chongba yaroidoineba sonia namo adune amtabu chatte tawrise bitkate ihe oiba velori namo nungsaga sab sidane ngamdre ngahakta asigi urumsida phamlusela mayamdu urumdu da phami mi taktai mathawni khana warasu lambi da chari bani makhoi kharado sweetie na kaino bhaibiura linda namo kaino hayune tageba sweetie namo aise moigi facebook page ama kai niba nibiga ama sandira thagalakpado adudane karino he chingleiridubo aisibo ne exam sani khalurabo point to da lao sumdobane adudane aise maiga sanga powder thabada masumana de hariba ai iyam kaida hat yam kai ko ha tang khaim to bunoke anamika nam hairakani hayomi aisibu manadrababa ainadi somda machum tage kiraga leisinamuk ho manadabain hairido tu haujisu manariseni aina haidro nungsada thoadi sunscreen tayona adudi tawdedo foundation tharega lae adaidi humang sawdabanina machet langedana asi hairaga leisido sweetie gi mamaiduda amuk khudom biduna thilli ngaksam duda amuk thilli
ꯍꯣ ꯑꯩꯁꯨꯅꯦ ꯀꯤꯔꯤꯕ ꯃꯆꯦꯠ ꯂꯥꯡꯉꯁꯨ ꯃꯔꯥꯡ ꯂꯥꯡꯉꯁꯨ ꯀꯩꯁꯨ ꯀꯥꯏꯗ꯭ꯔꯦ ꯃꯥꯂꯦꯝ ꯉꯥꯟꯕꯤꯅ ꯑꯃꯨꯛ ꯌꯥꯝ ꯋꯥꯔꯦꯗ ꯅꯕꯥꯅꯤꯒꯤ ꯋꯥꯔꯤꯗꯣ ꯂꯩꯁꯤꯅ ꯋꯥꯔꯗꯤꯅꯦ ꯅꯥꯀꯣꯡ ꯃꯦꯟꯁꯤꯜꯂꯨ ꯑꯗꯣ ꯑꯩꯁꯦ ꯁꯦꯜꯐꯤ ꯁ꯭ꯇꯤꯛ ꯃꯥꯜꯂꯦ ꯍꯥꯏ ꯃꯥꯟꯕ꯭ꯔꯣ ꯐꯦꯟꯇꯥꯅ ꯑꯃꯨꯛ ꯃꯥꯜꯂꯤ ꯀꯩꯅꯣ ꯁꯦꯜꯐꯤ ꯁ꯭ꯇꯤꯛꯀꯤ ꯃꯈꯣꯛꯇꯨꯅ ꯀꯪꯇ꯭ꯔꯤꯛ ꯀꯪꯉꯒ ꯃꯇꯣꯟꯗꯅ ꯄꯥꯛꯄꯗꯣ ꯃꯥꯜꯂꯦ ꯀꯣꯛꯅ ꯍꯦꯟ ꯆꯥꯎꯔꯦ ꯅꯁꯥꯗꯒꯤ ꯀꯩꯅꯣꯗ ꯅꯣꯏꯁꯨ ꯑꯗꯨꯃꯥꯏꯅ ꯌꯥꯝꯗꯤ ꯍꯥꯠꯂꯛꯀꯅꯣ ꯕꯣꯏꯂꯔ ꯃꯥꯟꯕ ꯅꯣꯏꯅ ꯀꯥꯎꯅ ꯌꯦꯟ ꯃꯥꯟꯕ ꯑꯩꯗ ꯍꯥꯠꯄ ꯌꯥꯕ꯭ꯔꯕ ꯍꯣ ꯅꯪꯗꯧꯅ ꯀꯥꯎꯅ ꯌꯦꯟ ꯃꯥꯟꯗꯣꯏ ꯁꯔꯨꯛꯅꯦ ꯕꯣꯏꯂꯔ ꯃꯥꯟꯖꯔꯒꯦ ꯀꯩ ꯀꯥꯟꯗꯕꯗ ꯁꯤꯒꯨꯝꯕꯁꯤꯅꯤ ꯐꯤꯒꯔ ꯇꯥꯕ ꯍꯥꯏꯁꯦ ꯂꯩꯁꯤꯅ ꯍꯥꯏꯔꯛꯄꯅꯤ ꯁ꯭ꯋꯤꯇꯤꯅ ꯑꯃꯨꯛ ꯐꯖꯔꯦ ꯅꯨꯡ ꯌꯥꯜꯂ ꯆꯠꯂꯣ ꯚꯦꯂꯣꯔꯤꯅ ꯑꯗꯣ ꯌꯥꯔꯤꯁꯦ ꯍꯟꯗꯛꯇꯤ ꯁꯥꯔꯤ ꯂꯣꯏ ꯁꯦꯠꯁꯤꯀꯣ ꯊꯥꯕꯜꯁꯦ ꯅꯩꯗꯧꯅꯤ ꯁꯣꯅꯤꯌꯥꯅ ꯑꯃꯨꯛ ꯍꯣꯏ ꯅꯩꯁꯦ ꯑꯗꯨꯒ ꯑꯃꯨꯛ ꯗ꯭ꯔꯦꯁ ꯑꯇꯣꯞꯄ ꯍꯣꯡꯗꯣꯛꯑꯒ ꯆꯣꯡꯁꯦ ꯁꯥꯔꯤꯗ ꯁꯦꯠ ꯂꯩꯔꯗꯤ ꯃꯈꯜ ꯆꯣꯡꯕ ꯌꯥꯔꯣꯏꯕ ꯑꯗꯨꯅꯦ ꯍꯦꯛꯇ ꯅꯩꯁꯤꯟꯁꯦ ꯑꯅꯥꯃꯤꯀꯥꯅ ꯍꯥꯏꯔꯛꯄꯅꯤ ꯃꯥꯂꯦꯝ ꯉꯥꯟꯕꯤꯅ ꯑꯃꯨꯛ ꯉꯥꯏꯈꯣꯅꯦ ꯑꯗꯣ ꯍꯟꯗꯛꯅꯦ ꯅꯣꯇꯤꯁ ꯑꯃ ꯊꯣꯛꯏꯅꯦ ꯅꯨꯄꯤ ꯊꯤꯔꯕ ꯅꯨꯄꯥ ꯑꯃꯠꯇ ꯊꯥꯕꯜ ꯆꯣꯡꯕ ꯌꯥꯔꯣꯏꯅ ꯑꯗꯩꯗꯤ ꯊꯥꯕꯜ ꯆꯣꯡꯒꯦ ꯍꯥꯏꯔꯒꯅ ꯋꯤꯃꯦꯟꯁ ꯋꯤꯡꯒꯤ ꯁꯦꯀ꯭ꯔꯦꯇ꯭ꯔꯤꯗ ꯍꯥꯟꯅ ꯆꯦ ꯊꯥꯗꯧꯅꯦ ꯍꯥꯏꯅꯦ ꯂꯤꯟꯗꯥꯅ ꯑꯃꯨꯛ ꯄꯛꯇ꯭ꯔꯦꯌꯣ ꯀꯥꯏꯗꯩꯅꯣ ꯏꯁ ꯅꯨꯄꯥꯗꯣ ꯅꯨꯄꯤ ꯊꯤꯗꯦꯗꯣ ꯀꯃꯥꯏꯅ ꯈꯟꯗꯣꯛꯇꯧꯔꯤꯒꯦ ꯑꯅꯥꯃꯤꯀꯥꯅ ꯑꯃꯨꯛ ꯑꯩꯁꯨ ꯈꯪꯗꯦ ꯑꯗꯨꯅꯦ ꯇꯧꯔꯤꯁꯦ ꯁ꯭ꯋꯤꯇꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯈꯪꯗꯦꯁꯦ ꯑꯌꯥꯕꯒꯤ ꯆꯦꯔꯣꯜꯗꯨꯕꯨꯗꯤ ꯍꯣꯔꯦꯟ ꯂꯧꯔꯨꯔꯁꯦ ꯀꯥꯏꯗꯦ ꯑꯩꯈꯣꯏ ꯋꯦꯁꯀꯤꯗꯤ ꯏꯆꯦ ꯆꯅꯝꯅ ꯄꯥꯏꯗꯥꯏꯅꯦ ꯃꯌꯨꯝꯗ ꯆꯠꯂꯨꯁꯦ ꯍꯣꯔꯦꯟ ꯚꯦꯂꯣꯔꯤꯅ ꯑꯃꯨꯛ ꯍꯣꯏ ꯌꯥꯏꯌꯦ ꯂꯥꯛꯑꯣ ꯌꯥꯔꯦ ꯑꯥꯗ ꯅꯨꯄꯥ ꯈꯔ ꯂꯥꯛꯑꯦ ꯑꯃꯨꯛꯇ ꯊꯠꯂꯨꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯆꯦꯟꯁꯤꯜꯂꯣ ꯅꯥꯟꯊꯣꯛꯍꯟꯒꯅꯨ ꯆꯣꯡꯁꯤꯜꯂꯣ ꯁꯣꯛꯂꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯊꯥꯕꯜ ꯄꯩꯁꯥꯗꯗꯤ ꯃꯨꯜꯍꯧꯔ ꯂꯣꯏꯔꯦ ꯅꯨꯄꯥꯈꯩꯗꯣ ꯌꯥ ꯇꯧꯗꯨꯅ ꯏꯁꯤꯡ ꯕꯥꯇꯜ ꯃꯌꯥꯝ ꯑꯃ ꯄꯨꯔ ꯂꯥꯛꯏ ꯁ꯭ꯋꯤꯇꯤ ꯍꯣꯏꯁꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯊꯧꯔꯤꯗꯣ ꯄꯥꯏꯈꯠꯂꯤ ꯒꯥꯔꯤꯗꯨ ꯕ꯭ꯔꯦꯛ ꯈꯪꯕ ꯐꯥꯏ ꯂꯦꯝꯕꯅ ꯀꯩꯅꯣ ꯅꯣꯏ ꯁꯤꯅꯤꯡꯉꯕ꯭ꯔꯣ ꯍꯣ ꯁꯤꯅꯤꯡꯗꯦ ꯄꯩꯁꯥ ꯄꯤꯔꯝꯃꯣ ꯊꯥꯕꯜ ꯆꯣꯡꯗꯣꯏꯅꯤ ꯁ꯭ꯋꯤꯇꯤꯅ ꯍꯥꯏꯔꯛꯄꯅꯤ ꯇꯣꯝꯅ ꯑꯃꯨꯛ ꯇꯜꯂꯦ ꯄꯤꯕ ꯉꯝꯖꯗ꯭ꯔꯦ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯄꯤꯅꯤ ꯑꯗꯨꯒ ꯅꯣꯏꯅ ꯊꯥꯕꯜꯗꯣ ꯅꯣꯏ ꯇꯥꯃꯣꯁꯤꯡꯒ ꯆꯣꯡꯃꯤꯟꯅꯈꯤꯅꯤ ꯁꯣꯅꯤꯌꯥꯅ ꯑꯃꯨꯛ ꯅꯣꯏꯁꯨ ꯂꯥꯛꯑꯣ ꯄꯨꯂꯞ ꯍꯦꯛꯇ ꯆꯣꯡꯊꯁꯤ ꯉꯝꯕꯅ ꯑꯁꯦꯡꯕꯩꯔꯣ ꯅꯣꯏ ꯇꯥꯃꯣꯅ ꯑꯃꯨꯛ ꯏꯔꯥꯡ ꯁꯥꯒꯠꯂꯛꯑꯗꯤ ꯁ꯭ꯋꯤꯇꯤꯅ ꯑꯃꯨꯛ ꯁꯥꯒꯠꯂꯣꯏꯗ ꯄꯤꯔꯝꯃꯣꯁꯦ ꯑꯌꯥꯎꯕꯈꯩ ꯂꯣꯏꯅ ꯉꯝꯕꯅ ꯑꯃꯨꯛ ꯀꯩꯅꯣ ꯑꯗꯨꯗꯤ ꯌꯥꯔꯣꯏꯗ ꯐꯨꯜꯁꯨ ꯈꯣꯡꯒ꯭ꯔꯥꯎꯁꯨ ꯌꯥꯎꯔꯤꯁꯦ ꯂꯧꯊꯣꯛꯑꯒ ꯄꯤꯔꯝꯃꯣ ꯍꯥꯏꯔꯣ ꯚꯦꯂꯣꯔꯤꯅ ꯀꯩ ꯅꯨꯄꯥꯈꯩꯅꯣꯅꯦ ꯁꯤꯕꯣ ꯂꯦꯝꯕꯅ ꯑꯗꯣ ꯑꯕꯦꯔ ꯑꯝꯇ ꯇꯩꯖꯒꯦ ꯅꯨꯖꯥꯒꯤ ꯃꯣꯟ ꯂꯥꯎꯔꯒ ꯈꯖꯥꯏꯗꯨꯗ ꯌꯥꯗꯦꯀꯣ ꯌꯥꯗꯦ ꯑꯗꯨꯒꯨꯝꯕ ꯇꯧꯔꯛꯀꯅꯨ ꯂꯦꯝꯕꯅ ꯅꯥꯀꯟꯗ ꯂꯦꯞꯂꯤꯕꯤ ꯅꯨꯖꯥꯑꯣ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯅꯪꯗꯤ ꯃꯌꯥꯝꯗꯧꯅ ꯌꯧ ꯇꯧꯗꯦꯗ ꯐꯦꯟꯇꯥ ꯀꯧꯋꯦ ꯋꯥ ꯐꯖꯩꯅꯦ ꯃꯤꯡꯁꯤꯗꯤ ꯀꯣꯀꯣ ꯀꯣꯂꯥ ꯑꯣꯟꯊꯣꯛꯑꯁꯤꯗꯅ ꯌꯥꯏꯌꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯅꯥꯃꯤꯀꯥꯅ ꯑꯁ ꯀꯔꯤꯅꯣ ꯄꯩꯁꯥ ꯀꯥꯏꯌꯨ ꯍꯥꯏꯔꯒ ꯔꯣꯃꯥꯟꯁ ꯇꯧꯈꯠꯅꯔꯛꯏꯁꯤꯕꯣ ꯑꯩ ꯑꯔꯦꯝꯕꯗ ꯀꯧ ꯆꯥꯛꯂꯛꯀꯅꯤꯀꯣ ꯂꯦꯝꯕꯅ ꯑꯗꯣ ꯅꯣꯏ ꯅꯇꯥ ꯃꯌꯥꯝꯁꯤꯗꯩ ꯅꯪꯅ ꯏꯐ ꯐꯖꯩ ꯐꯦꯟꯇꯥ ꯊꯥꯕꯜꯗ ꯃꯀꯣꯛ ꯆꯤꯡꯉꯨꯀꯣ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯀꯦ ꯀꯩ ꯅꯨꯃꯤꯠꯇꯅ ꯆꯣꯡꯗꯣꯏꯁꯦ ꯐꯦꯟꯇꯥꯅ ꯍꯣꯏ ꯇꯥꯃꯣ ꯂꯥꯛꯑꯣ ꯉꯥꯏꯖꯔꯝꯒꯦ ꯌꯥꯎꯁꯪ ꯃꯩ ꯊꯥꯕ ꯅꯨꯃꯤꯠꯇ ꯍꯣꯏ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯂꯩꯍꯧꯔꯣꯀꯣ ꯅꯨꯡꯁꯤꯕꯤ ꯃꯌꯥꯝ ꯆꯠꯂꯁꯤ ꯂꯥꯛꯑꯣꯍꯦ ꯅꯣꯛꯃꯤ ꯐꯦꯟꯇꯥꯗꯨ ꯆꯠꯈꯤꯕ ꯅꯨꯄꯥꯁꯤꯡꯗꯨꯗ ꯌꯦꯡꯉ ꯂꯩ ꯁ꯭ꯋꯤꯇꯤꯅ ꯅꯥꯀꯟꯗꯒꯤ ꯈꯨꯄꯥꯛꯅ ꯊꯥꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯃꯪꯉꯤꯗꯣ ꯌꯥꯔꯦ ꯃꯪꯗ꯭ꯔꯁꯨ ꯏꯁ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯑꯩꯅꯗ ꯃꯀꯣꯛ ꯆꯤꯡꯉꯒ ꯂꯥꯛꯏꯅꯤ ꯑꯗꯨꯒ ꯅꯪ ꯆꯤꯡꯍꯜꯂꯝꯃꯨ ꯀꯥꯏꯅꯒ ꯁꯥꯂꯥ ꯍꯧꯕꯗꯩ ꯂꯣꯏꯐꯥꯎ ꯑꯩꯅ ꯃꯀꯣꯛ ꯆꯤꯡꯉꯤ ꯗꯣꯟ ꯃꯆꯦꯠ ꯑꯃ ꯌꯩꯕ ꯍꯧꯔꯛꯄꯗꯒꯤꯅꯦ ꯆꯣꯡꯒꯦ ꯁꯨꯡꯊꯣꯛ ꯍꯦꯛ ꯊꯣꯛꯑꯣꯏ ꯍꯣꯏꯍꯦ ꯌꯥꯔꯦ ꯅꯪꯃꯁꯨ ꯅꯣꯏ ꯌꯥꯝꯆꯥꯗꯨ ꯂꯥꯛꯑꯣꯏ ꯍꯥꯏꯕ꯭ꯔꯣ ꯏꯃꯥ ꯑꯩꯈꯣꯏ ꯌꯥꯝꯆꯥꯗꯨ ꯈꯪꯗꯦꯅꯦ ꯂꯥꯛꯅꯤꯗꯤ ꯍꯥꯏꯕꯅꯤ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ ꯂꯩꯁꯤꯅ ꯑꯃꯨꯛ ꯂꯥꯛꯇꯕ ꯌꯥꯔꯣꯏ ꯍꯥꯏꯀꯣ ꯏꯁ ꯑꯩꯈꯣꯏꯗꯒꯤꯗꯤ ꯁꯦꯠꯂꯒ ꯂꯧꯔꯤꯅꯤ ꯑꯗꯨꯅ ꯅꯣꯏ ꯌꯥꯝꯆꯥꯗꯩꯁꯨꯅꯦ ꯄꯩꯁꯥ ꯍꯥꯞꯐꯟꯗꯧꯔꯤꯅꯦ ꯍꯥꯞꯇꯕꯒ ꯌꯥꯄꯣꯟꯇꯦ ꯍꯦꯛ ꯍꯥꯞꯇꯕꯗꯅꯦ ꯃꯥ ꯕꯥꯏ ꯄꯤꯅꯔꯒ ꯌꯥꯝꯕꯨꯡꯆꯥꯒ ꯂꯞ ꯇꯧꯗꯣꯏꯅꯦ ꯑꯅꯥꯃꯤꯀꯥꯅ ꯑꯃꯨꯛ ꯋꯥꯔꯦꯗ ꯌꯥꯔꯦ ꯅꯨꯡꯁꯥꯅ ꯃꯔꯣꯜ ꯑꯃ ꯁꯥꯕꯗꯤ ꯅꯪꯒꯤ ꯈꯣꯟꯖꯦꯜꯗꯨꯅꯅꯦ ꯃꯔꯣꯜ ꯑꯃ ꯈꯣꯏ ꯊꯨꯝꯅꯔꯒ ꯌꯥꯛꯄꯅꯦ ꯑꯩ ꯋꯥꯟꯊꯗꯧꯔꯦ ꯁ꯭ꯋꯤꯇꯤꯅ ꯑꯃꯨꯛ ꯈꯣꯡꯕꯥꯟꯁꯤꯗ ꯅꯝꯁꯤꯜꯂꯒ ꯊꯝꯅꯤꯀꯣ ꯅꯪ ꯍꯦꯡꯒꯔ ꯅꯪ ꯍꯧꯅꯨꯍꯦ ꯁꯣꯝꯗ ꯁ꯭ꯋꯤꯇꯤꯗꯨ ꯑꯩꯌꯥꯝꯆꯥꯒ ꯋꯥꯔꯤ ꯇꯧꯔꯤ ꯃꯥꯒꯤꯗꯨ ꯑꯇꯩꯒꯤ ꯅꯠꯇꯦ ꯊꯥꯕꯜ ꯄꯩꯁꯥ ꯍꯥꯞꯅꯅꯕ ꯇꯧꯔꯤꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯂꯩꯁꯤꯅ ꯏꯁꯧ ꯊꯥꯗꯔꯛꯀꯅꯤꯅ ꯁ꯭ꯋꯤꯇꯤꯅ ꯍꯣ ꯑꯩꯌꯥꯝꯆꯥꯎ ꯗꯌꯥꯅ ꯑꯃꯨꯛ ꯀꯩ ꯍꯥꯏꯒꯦꯅꯦ ꯅꯨꯡꯁꯤꯕꯤ ꯌꯥꯎꯁꯪ ꯊꯥꯕꯜ ꯍꯪꯆꯤꯠꯅꯦꯃꯤ ꯍꯣꯏꯅꯦ ꯈꯪꯉꯦ ꯀꯩꯗꯧꯔꯒꯦ ꯑꯗꯨꯕꯣ ꯋꯥꯈꯜꯗ ꯈꯜꯂꯤ ꯃꯁꯤ ꯅꯨꯄꯥꯁꯤ ꯌꯥꯝ ꯈꯪꯖꯅꯗꯤꯌꯦ ꯄꯩꯁꯥ ꯍꯥꯞꯄꯑꯣ ꯊꯥꯕꯜꯒꯤ ꯇꯜꯂꯦꯍꯦ ꯍꯥꯞꯄ ꯀꯔꯤꯅꯣ ꯑꯩꯗꯤ ꯆꯣꯡꯕꯁꯨ ꯍꯩꯇꯦ ꯏꯃꯥꯟꯅꯕ ꯃꯌꯥꯝꯒꯤ ꯍꯦꯡꯒꯔ ꯑꯣꯏꯕ ꯆꯠꯂꯤꯅꯦ
ꯄꯩꯁꯥꯗꯣ ꯍꯥꯞꯂꯨꯅꯤ ꯅꯪꯅ ꯂꯝꯂꯥꯟꯕ ꯀꯅꯥꯒ ꯋꯥꯔꯤ ꯁꯥꯗꯅ ꯆꯣꯡꯂꯛꯀꯅꯤ ꯑꯁ ꯀꯔꯤꯅꯣꯍꯦ ꯆꯣꯡꯕ ꯍꯩꯇ꯭ꯔꯁꯨ ꯆꯠꯁꯦ ꯀꯣꯏꯆꯠ ꯍꯥꯞꯇꯗꯤ ꯍꯥꯞꯄꯨ ꯀꯩꯗꯧꯒꯦ ꯁꯣꯝꯗ ꯂꯩꯁꯤꯅ ꯍꯥ ꯇꯧꯔꯦ ꯗꯌꯥꯅ ꯑꯃꯨꯛ ꯀꯔꯤ ꯁꯦꯜꯐꯤ ꯁ꯭ꯇꯤꯛ ꯃꯥꯟꯕꯤꯗꯨꯅ ꯑꯩꯈꯣꯏ ꯄꯥꯎꯗꯔ ꯂꯦꯌꯔ ꯉꯛꯀ ꯃꯥꯏꯒ ꯃꯥꯟꯅꯗꯕꯤꯁꯦ ꯍꯥ ꯇꯧꯔꯤꯕ ꯍꯣꯏ ꯃꯣꯏ ꯁꯥꯃꯨꯄꯥꯗꯩꯗꯤ ꯄꯩꯁꯥꯗꯣ ꯐꯅꯌꯥꯝ ꯍꯥꯞꯂꯛꯑꯦꯅ ꯃꯨꯛꯂꯛꯑꯦ ꯑꯩꯁꯨ ꯑꯃꯨꯛꯇ ꯃꯨꯛꯀꯦ ꯍꯥꯞꯄꯣꯃꯤ ꯂꯨꯄꯥ 10 ꯍꯥꯞꯄꯒꯦ ꯌꯥꯔꯗ꯭ꯔꯣ ꯑꯩꯗꯤ ꯆꯣꯡꯉꯣꯏꯗꯕꯅꯦ ꯆꯠꯂꯒ ꯑꯗꯨꯝ ꯂꯩꯗꯣꯏꯅꯤꯅ ꯒ꯭ꯔꯥꯎꯟꯗꯨꯗ ꯑꯗꯨꯅ ꯔꯥꯎꯟ ꯑꯃꯗ ꯂꯨꯄꯥ ꯑꯃꯃꯝ ꯆꯤꯡꯍꯜꯂꯒ ꯁꯩꯇ ꯃꯁꯤꯒꯤ ꯕꯥꯃꯣꯟ ꯑꯔꯤꯛꯄꯁꯦ ꯕꯥꯏ ꯄꯤꯅꯅꯤꯀꯣ ꯑꯁ ꯌꯥꯝ ꯂꯤꯛꯄ ꯅꯪꯁꯤꯕꯣ ꯑꯩꯅ ꯀꯥꯏꯗꯩ ꯀꯣꯏꯔꯨꯏꯅꯣꯕ ꯗꯌꯥꯅ ꯑꯃꯨꯛ ꯆꯨꯝꯗ꯭ꯔꯣ ꯑꯩꯅ ꯍꯥꯏꯁꯦ ꯊꯥꯕꯜꯗ ꯍꯥꯞꯈꯤꯗꯧ ꯄꯩꯁꯥꯗꯣ ꯇꯨꯡꯁꯤꯜꯂꯒ ꯅꯪꯒꯤ ꯁꯅꯥ ꯁꯥꯒꯦ ꯍꯥꯍꯥꯌꯣ ꯊꯥꯕꯜ ꯄꯩꯁꯥ ꯍꯥꯞꯄꯨ ꯍꯥꯏꯕꯗ ꯌꯥ ꯀꯣꯡꯒꯣꯟ ꯀꯥꯔꯐꯥꯎ ꯍꯥꯞꯄꯣꯏꯗꯕ ꯅꯪꯅ ꯑꯩꯒꯤ ꯁꯅꯥ ꯁꯥꯗꯧꯔꯤꯕ ꯑꯁꯦꯡꯕꯩꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯍꯣꯏ ꯌꯥꯔꯦꯁꯦ 1,000 ꯍꯥꯞꯄꯛꯑꯣ ꯌꯥꯔꯦ ꯋꯥ ꯉꯥꯡꯅꯔꯒꯨꯝꯁꯦ ꯀꯔꯤꯕ 1,000 ꯍꯥꯏꯕ ꯏꯁꯤꯡꯗꯣ ꯀꯥꯏꯗ ꯂꯩꯈ꯭ꯔꯦ ꯑꯝꯇ ꯊꯥꯔꯨꯈꯤꯒꯦ ꯂꯩꯔꯝꯃꯣ ꯁꯛꯁꯤꯗꯤꯕ ꯋꯥꯟꯊꯔꯁꯨ ꯍꯥꯟꯅ ꯄꯤꯔꯝꯃꯣ ꯄꯩꯁꯥꯗꯣ ꯍꯣꯏꯕ ꯊꯝꯃꯦꯀꯣ ꯑꯩ ꯊꯝꯃꯦ ꯑꯣꯏ ꯍꯦꯛ ꯍꯥꯄꯛꯇ꯭ꯔꯕ ꯌꯦꯡꯉꯣ ꯑꯩꯗꯤ ꯇꯣꯛꯅꯔꯒꯅꯦ ꯌꯥꯝꯃꯨꯡꯆꯥ ꯑꯣꯏꯅ ꯀꯣꯏꯗꯧꯅꯤ ꯐꯣꯟꯗꯨ ꯃꯊꯠꯈ꯭ꯔꯦ ꯑꯦꯒ꯭ꯌꯥꯝꯆꯥꯗꯣ ꯉꯁꯥꯏꯒꯤ ꯁꯥꯎꯔꯤꯀꯥꯟꯗ ꯀꯥꯎꯔꯨꯔꯦ ꯁ꯭ꯋꯤꯇꯤꯗꯣ ꯍꯩꯃꯥ ꯑꯩꯗꯤ ꯀꯥꯎꯏꯅꯦ ꯑꯩꯗꯤ ꯔꯣꯅꯤꯀꯥꯗ ꯄꯥꯎ ꯍꯥꯏꯗ꯭ꯔꯤꯗꯅ ꯑꯃꯨꯛꯇꯕꯨ ꯇꯧꯒꯦ ꯐꯣꯟꯗꯣ ꯔꯤꯡꯗꯤ ꯆꯠꯂꯤ ꯐꯣꯟ ꯁꯨꯡꯄꯥꯏ ꯄꯥꯏꯈꯠꯇꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯑꯁꯨꯛ ꯌꯥꯝ ꯗꯤꯃꯥꯟ ꯁꯥꯕꯁꯤꯕꯨ ꯀꯩꯅꯣꯕ ꯑꯩꯒꯤ ꯏꯅ ꯏ ꯀꯥꯕꯅꯦ ꯉꯁꯤꯀꯣ ꯇꯠꯂꯝꯗꯥꯏꯗꯨꯗ ꯐꯣꯟꯗꯣ ꯄꯥꯏꯈꯠꯂꯛꯏ ꯔꯣꯅꯤꯀꯥꯅ ꯍꯜꯂꯣ ꯀꯩ ꯂꯩꯔꯒꯦ ꯅꯨꯄꯤ ꯍꯩ ꯁꯟꯖꯦꯟꯕꯝꯒꯤ ꯁꯟꯖꯥꯕꯤ ꯅꯪ ꯉꯁꯥꯏꯗꯤ ꯀꯩꯗꯧꯔꯨꯒꯦ ꯔꯣꯅꯤꯀꯥꯅ ꯑꯃꯨꯛ ꯁꯤꯡꯖꯃꯩ ꯅꯨꯄꯤ ꯁꯣꯅꯨꯆꯨꯕꯤ ꯊꯕꯛ ꯇꯧꯖꯔꯨꯕꯅꯤ ꯇꯧꯅꯤ ꯌꯥꯝ ꯍꯌꯦꯡ ꯂꯥꯛꯑꯣ ꯑꯩꯈꯣꯏꯗ ꯊꯥꯕꯜ ꯂꯩ ꯃꯦꯀꯞꯀꯤ ꯃꯄꯣꯠ ꯃꯆꯩꯈꯩꯁꯨ ꯄꯨꯔꯛꯑꯣ ꯑꯦꯌꯥ ꯍꯌꯦꯡꯂꯣ ꯍꯣꯏ ꯂꯥꯛꯀꯦ ꯄꯨꯔꯛꯀꯦ ꯑꯩ ꯃꯀꯣꯛ ꯆꯤꯡꯒꯦꯀꯣ ꯏꯁ ꯀꯔꯤꯑꯕ ꯐꯦꯟ ꯇꯥꯅ ꯆꯤꯡꯍꯜꯂꯨ ꯍꯥꯏꯔꯝꯕꯒꯤ ꯁꯥꯎꯅꯤꯡꯉꯤ ꯀꯥꯟꯁꯤꯗ ꯅꯪꯅꯁꯨ ꯑꯃꯨꯛ ꯃꯀꯣꯛ ꯆꯤꯡꯒꯦ ꯉꯛꯊꯤ ꯆꯞꯅꯤꯍꯦ ꯌꯥꯔꯣꯏ ꯑꯩꯅꯅꯦ ꯆꯤꯡꯗꯣꯏꯁꯦ ꯍꯣꯏ ꯁꯣꯅꯨꯆꯨꯕꯤ ꯑꯩ ꯇꯜꯂꯦ ꯅꯪꯒ ꯃꯥꯟꯅꯕ ꯐꯔꯦ ꯗ꯭ꯔꯦꯁ ꯈꯜꯂꯨꯈꯤꯒꯦꯀꯣ ꯑꯩ ꯊꯝꯃꯦꯀꯣ ꯃꯌꯥꯝꯗꯨ ꯁ꯭ꯋꯤꯇꯤ ꯍꯧꯕ ꯂꯥꯛꯏ ꯂꯝꯄꯥꯛ ꯁꯦꯡꯗꯣꯛꯄ ꯃꯩ ꯀꯩꯀꯥ ꯊꯥꯟꯕꯒꯤ ꯍꯥꯏꯅꯗꯧꯔꯤꯕꯅꯤ ꯑꯅꯥꯃꯤꯀꯥꯅ ꯍꯣ ꯐꯥꯎꯟꯗꯦꯁꯟ ꯊꯣꯛꯂꯛꯑꯣ ꯀꯩꯗꯧꯔꯒꯦ ꯂꯝꯄꯥꯛꯇ ꯆꯠꯂꯁꯦ ꯁ꯭ꯋꯤꯇꯤꯅ ꯑꯃꯨꯛ ꯍꯣꯏ ꯊꯣꯛꯂꯛꯑꯦ ꯂꯩꯔꯝꯃꯣ ꯂꯣꯏꯗꯧꯔꯦ ꯃꯌꯥꯝꯗꯨ ꯏꯔꯥꯡ ꯂꯥꯡꯉꯤ ꯂꯩꯀꯥꯏ ꯀ꯭ꯂꯕꯀꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡꯒ ꯊꯥꯕꯜ ꯆꯣꯡꯅꯅꯕ ꯋꯥ ꯀꯩꯀꯩ ꯁꯦꯝꯂꯤ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯏ ꯁꯦꯝꯂꯤꯀꯥꯟꯗ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯄꯣꯊꯥꯔꯤ ꯋꯥꯔꯦꯅ ꯐꯦꯟꯇꯥꯗꯨ ꯃꯣꯂꯤ ꯃꯣꯂꯤ ꯍꯥꯏ ꯐꯦꯟꯇꯥꯅ ꯑꯃꯨꯛ ꯍꯌꯦꯡꯁꯦ ꯀꯩ ꯁꯥꯔꯤ ꯃꯆꯨ ꯁꯦꯠꯁꯦ ꯍꯥꯏꯅꯣ ꯚꯦꯂꯣꯔꯤꯅ ꯑꯩꯗꯤ ꯀꯨꯝꯖꯤꯡꯕꯤ ꯐꯅꯦꯛꯀ ꯇꯧꯔꯒ ꯌꯥꯝꯕ ꯆꯣꯡꯅꯤꯡꯉꯤꯌꯦ ꯁꯣꯅꯤꯌꯥꯅ ꯑꯃꯨꯛ ꯑꯁ ꯑꯗꯨꯗꯤ ꯍꯣꯡꯗꯣꯛꯄꯗ ꯖꯟꯖꯥꯟ ꯑꯣꯏꯅꯤ ꯉꯝꯃꯔꯣꯏ ꯁ꯭ꯋꯤꯇꯤꯅ ꯑꯃꯨꯛ ꯀꯩ ꯁꯦꯠꯇꯣꯏꯕ ꯑꯗꯨꯗꯤ ꯂꯤꯟꯗꯥꯅ ꯑꯩꯈꯣꯏ ꯊꯥꯕꯜ ꯁꯤꯟꯕꯤ ꯀꯥꯡꯕꯨꯁꯦ ꯉꯥ ꯊꯣꯡꯕ ꯃꯆꯨꯒꯤ ꯐꯤ ꯁꯥꯔꯤ ꯁꯦꯠꯂꯁꯦ ꯐꯅꯦꯛ ꯊꯝꯕꯥꯜ ꯂꯩꯈꯣꯛ ꯑꯃꯒ ꯑꯅꯥꯃꯤꯀꯥꯅ ꯑꯃꯨꯛ ꯌꯥꯏꯅꯦ ꯑꯗꯨꯅ ꯆꯤꯡꯂꯦꯝꯅ ꯐꯖꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯍꯣꯡꯗꯣꯛꯄꯗꯨꯅ ꯑꯄꯥꯝꯕ ꯃꯆꯨ ꯁꯦꯠꯅꯔꯁꯦ ꯂꯩꯁꯤꯅ ꯑꯃꯨꯛ ꯑꯗꯣ ꯔꯥꯎꯟ 5 ꯐꯥꯎꯗꯤ ꯁꯥꯔꯤ ꯁꯦꯠꯁꯤꯀꯣ ꯌꯥꯝ ꯂꯦꯝꯕ ꯁꯥꯁꯦꯕ ꯁꯣꯅꯤꯌꯥꯅ ꯍꯣꯏ ꯀꯥꯏꯗꯦ ꯑꯅꯥꯃꯤꯀꯥꯅ ꯑꯃꯨꯛ ꯑꯩꯗꯤ ꯇꯟꯗꯧꯔꯤꯗ ꯁꯥꯔꯤꯒ ꯁꯦꯠꯇꯣꯏꯁꯦ ꯁꯥꯔꯤꯅ ꯉꯝꯒꯩ ꯁꯦꯠꯇꯧꯔꯤꯅꯦꯕ ꯁꯣꯅꯤꯌꯥꯅ ꯑꯃꯨꯛ ꯍꯣ ꯈꯨꯅꯤꯡꯗꯣ ꯌꯥꯝ ꯋꯥꯡꯕꯤ ꯇꯣꯡꯉꯛꯑꯣ ꯈꯣꯡꯎꯞꯇꯣ ꯑꯗꯨꯗꯒꯤ ꯈꯣꯡꯎꯞꯇꯩ ꯀꯨꯝꯊꯔꯛꯑꯣꯅ ꯍꯥꯏꯔꯛꯂꯗꯤ ꯂꯤꯟꯗꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯒꯅ ꯀꯨꯝꯊꯧ ꯀꯩꯅꯣ ꯑꯗꯨꯛ ꯌꯥꯝ ꯂꯥꯏꯗꯨꯕꯣ ꯁ꯭ꯋꯤꯇꯤꯅ ꯌꯥꯔꯦ ꯂꯥꯛꯑꯣ ꯆꯠꯂꯁꯦ ꯋꯥꯔꯦ ꯌꯥꯎꯁꯪ ꯃꯩ ꯊꯥꯕ ꯅꯨꯃꯤꯠꯅꯤ ꯑꯉꯥꯡꯈꯩꯗꯨ ꯀꯣꯏꯂꯥꯡ ꯍꯦꯛ ꯂꯥꯡꯉꯤ ꯃꯩ ꯊꯥꯕ ꯍꯧꯕꯒ ꯅꯥꯈꯗꯦꯡ ꯆꯠꯅꯅꯕ ꯖꯣꯏꯄꯔ ꯐꯅꯦꯛ ꯁꯦꯠꯇꯨꯅ ꯁꯦꯡꯒꯥꯎꯗꯨ ꯄꯥꯏꯔꯒ ꯉꯥꯏꯔꯤ ꯁꯣꯝꯗꯗꯤ ꯆꯅꯝꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯕꯛ ꯆꯤꯟꯖꯈ꯭ꯔꯦ ꯃꯩꯔꯥ ꯄꯥꯏꯕꯤ ꯁꯦꯀ꯭ꯔꯦꯇ꯭ꯔꯤ ꯑꯣꯏꯔꯨꯕꯒꯤ ꯂꯩꯀꯥꯏꯒꯤ ꯊꯥꯕꯜꯗ ꯚꯣꯂꯟꯇꯤꯌꯔ ꯑꯣꯏꯅ ꯆꯠꯇꯧꯔꯤꯕꯅꯤ ꯑꯁꯤꯗꯁꯨ ꯅꯠꯇꯦ ꯊꯥꯕꯜ ꯆꯣꯡꯕ ꯃꯐꯝ ꯈꯨꯗꯤꯡ ꯅꯨꯄꯤ ꯊꯤꯔꯕ ꯅꯨꯄꯥ ꯌꯥꯎꯕ꯭ꯔꯅ ꯆꯦꯛ ꯇꯧꯗꯧꯔꯤꯕꯅꯤ ꯃꯁꯥꯒꯤ ꯊꯕꯛ ꯃꯌꯥꯝ ꯃꯀꯣꯛ ꯉꯥꯎꯔꯤꯉꯩ ꯂꯝꯉꯥꯟꯒ ꯋꯥꯔꯤ ꯁꯥꯕ ꯐꯥꯎꯕ ꯍꯦꯛ ꯐꯪꯗ꯭ꯔꯦ ꯁꯣꯝꯗ ꯂꯝꯉꯥꯟꯗꯤ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯂꯤ ꯃꯉꯥꯜꯅ ꯐꯣꯟ ꯇꯧꯔꯛꯏ ꯂꯝꯉꯥꯟꯅ ꯀꯩꯗꯧꯔꯒꯦ ꯐꯣꯟ ꯇꯧꯔꯛꯏꯁꯤꯕꯣ ꯚꯥꯏ ꯀꯩꯅꯣ ꯇꯧꯔꯛꯄ ꯌꯥꯗ꯭ꯔꯣ ꯌꯥꯗꯦ ꯍꯥꯏꯈꯤꯕ꯭ꯔꯣ ꯀꯩꯅꯣ ꯍꯥꯏꯗꯧꯗꯣ ꯁꯠ ꯍꯥꯏꯌꯨ ꯑꯩ ꯕꯤꯠ ꯂꯩꯇꯦ ꯃꯉꯥꯜꯅ ꯑꯃꯨꯛ ꯀꯩꯒꯤ ꯕꯤꯠ ꯂꯩꯇ꯭ꯔꯤꯅꯣꯅꯦ ꯕꯤꯠ ꯂꯩꯔꯨꯁꯦ ꯂꯥꯎ ꯀꯣꯏꯕ ꯆꯧꯁꯦ ꯇꯜꯂꯦꯗ ꯀꯥꯏꯗꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯏꯇꯟ ꯇꯜꯂꯦ ꯏꯕꯣ ꯄꯛꯇꯦꯍꯦ ꯌꯥꯝ ꯊꯤꯅ ꯆꯦꯟꯖ ꯇꯧꯕꯩ ꯋꯥꯅꯤ ꯂꯝꯉꯥꯟꯅ ꯑꯃꯨꯛ ꯅꯠꯇꯦꯗ ꯑꯗꯨꯃꯥꯏꯅ ꯈꯟꯅꯨ ꯁꯨꯝ ꯅꯨꯡꯉꯥꯏꯇ ꯇꯧꯕꯅꯦ ꯃꯉꯥꯜꯅ ꯑꯃꯨꯛ ꯃꯔꯝꯗꯣ ꯍꯥꯏꯌꯨꯗꯅ ꯑꯉꯧꯕ ꯍꯧꯗꯣꯡ ꯅꯇꯩꯃꯒ ꯀꯣꯏꯕ ꯆꯠꯀꯦ ꯈꯜꯂꯨꯕꯅꯦ ꯃꯪꯗ ꯑꯣꯏꯅ ꯆꯠꯇꯧꯔꯦꯗꯅ ꯑꯗꯨꯏ ꯑꯣꯏꯔꯦ ꯅꯪꯗꯤ ꯀꯅꯥꯅ ꯅꯨꯄꯤ ꯊꯕꯛ ꯆꯤꯟꯕꯤ ꯀꯣꯏꯌꯣꯒꯦ ꯑꯩꯅꯔꯣ ꯁꯤꯕꯣ ꯊꯕꯛꯇꯣ ꯇꯧꯔꯁꯨ ꯌꯥꯎꯁꯪꯁꯤꯐꯥꯎꯗꯤ ꯁꯨꯇꯤ ꯊꯥꯕ ꯌꯥꯏꯗꯅ
ꯃꯣꯏꯅ ꯇꯧꯔꯤ ꯊꯕꯛꯇꯨꯗꯤ ꯀꯥꯏꯗꯩꯅꯣ ꯁꯨꯇꯤ ꯀꯥꯏꯅ ꯑꯣꯏꯔꯔꯣꯏ ꯃꯉꯥꯜꯅ ꯑꯃꯨꯛ ꯍꯥꯏꯔꯛꯄꯅꯤ ꯍꯣ ꯑꯗꯨꯅꯅꯦ ꯑꯩꯅ ꯊꯃꯣꯏꯁꯦ ꯌꯥꯝ ꯀꯥꯏꯔꯤꯁꯦ ꯃꯉꯥꯜꯅ ꯑꯃꯨꯛ ꯀꯥꯏꯔꯤꯅꯨ ꯀꯥꯟꯗꯦ ꯊꯥꯕꯜ ꯆꯧꯁꯦ ꯂꯪꯉꯥꯟꯅ ꯑꯃꯨꯛ ꯕꯤꯠ ꯂꯩꯇꯦ ꯍꯦꯡꯒꯔꯅꯦ ꯑꯣꯏꯗꯣꯏꯁꯦ ꯐꯥꯒꯤꯔꯣ ꯅꯣꯏꯅ ꯆꯣꯡꯉꯒ ꯑꯩꯅ ꯌꯦꯡꯕ ꯇꯜꯂꯤ ꯑꯗꯨꯅ ꯌꯨꯝꯗ ꯇꯨꯝꯒꯦꯕ ꯊꯥꯕꯜꯁꯨ ꯍꯧꯗꯣꯔꯦ ꯀ꯭ꯂꯕꯀꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡꯅ ꯃꯥꯏꯛꯇ ꯂꯥꯎꯊꯣꯔꯛꯏ ꯍꯜꯂꯣ ꯍꯜꯂꯣ ꯉꯁꯤꯒꯤ ꯊꯥꯕꯜꯁꯤ ꯄꯨꯡ 6 ꯇꯥꯕꯒ ꯆꯣꯡꯕ ꯍꯧꯖꯒꯅꯤ ꯑꯗꯨꯅ ꯅꯨꯡꯁꯤꯔꯕ ꯏꯆꯦ ꯏꯆꯟꯁꯤꯡꯅ ꯃꯇꯝ ꯆꯥꯅ ꯂꯦꯡꯊꯣꯛꯄꯤꯔꯛꯇꯨꯅ ꯊꯥꯕꯜꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯅꯕ ꯍꯥꯏꯖꯔꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝ ꯆꯥꯅ ꯊꯣꯛꯂꯛꯇ꯭ꯔꯕꯗꯤ ꯊꯥꯕꯜ ꯑꯁꯤ ꯇꯣꯛꯆꯒꯅꯤ ꯂꯩꯁꯤꯅ ꯑꯁꯤꯒꯤ ꯄꯥꯈꯪ ꯑꯔꯤꯕꯁꯦ ꯑꯩꯅ ꯏ ꯀꯥꯔꯗꯤ ꯂꯋꯥꯏ ꯂꯦꯝꯐꯨꯁꯤꯗ ꯁꯨꯗꯗꯣꯏꯅꯤ ꯊꯥꯕꯜꯕꯨ ꯄꯨꯡ 6ꯇꯩ ꯍꯧꯅꯤ ꯀꯥꯏꯅꯒ ꯂꯣꯏꯁꯤꯟꯕꯐꯥꯎ ꯍꯧꯗ꯭ꯔꯤ ꯂꯣꯏꯁꯤꯟꯕꯗ ꯄꯨꯡ 4 ꯆꯪꯉꯅꯤ ꯍꯥꯏꯁꯦ ꯃꯣꯏ ꯈꯪꯗꯦꯕ ꯍꯥꯏꯅ ꯍꯥꯏꯅ ꯊꯥꯕꯜ ꯄꯨꯡ 6ꯇꯒꯤ ꯍꯧꯅꯤ ꯍꯥꯏꯕꯗꯨ 7 ꯇꯥꯁꯤꯜꯂꯛꯂꯤ ꯃꯥꯏꯛꯇ ꯄꯪꯀꯧꯗ ꯀꯧꯔꯛꯏ ꯄꯥꯔꯇꯤꯁꯤꯡꯗꯣ ꯃꯦꯀꯞ ꯅꯥꯟꯅ ꯇꯧꯗꯨꯅ ꯁꯥꯔꯤ ꯁꯦꯠꯇꯨꯅ ꯊꯣꯛꯂꯛꯏ ꯑꯅꯥꯃꯤꯀꯥꯟ ꯍꯣꯏꯃ ꯑꯩ ꯃꯤꯍꯨꯜꯁꯦ ꯀꯩꯅꯣꯝ ꯇꯧꯔꯤ ꯏꯁ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ ꯁꯤꯡꯒꯜ ꯅꯪꯅꯁꯨ ꯗꯕꯜ ꯂꯈꯩꯐꯥꯎ ꯀꯩꯝ ꯇꯧꯗꯦ ꯁ꯭ꯋꯤꯇꯤꯅ ꯍꯥꯏꯔꯛꯄꯅꯤ ꯑꯅꯥꯃꯤꯀꯥꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯉꯁꯤꯗꯩ ꯑꯩꯁꯨ ꯗꯕꯜꯅꯦ ꯑꯣꯏꯗꯣꯏꯁꯦ ꯂꯦꯁꯤꯅ ꯑꯗꯣ ꯁ꯭ꯋꯤꯇꯤ ꯑꯃꯨꯛꯃꯨꯛ ꯔꯥꯎꯟ ꯑꯃꯃꯝ ꯃꯀꯣꯛ ꯆꯤꯡꯅꯁꯦ ꯑꯣꯡꯂꯤ 1 ꯔꯥꯎꯟ ꯁ꯭ꯋꯤꯇꯤꯅ ꯑꯃꯨꯛ ꯍꯣꯏꯍꯦ ꯑꯩꯕꯨ ꯌꯥꯝ ꯐꯠꯇꯕꯗꯧꯅ ꯆꯣꯡꯍꯟꯅꯤ ꯂꯥꯛꯑꯣ ꯑꯍꯥꯟꯕꯒꯤ ꯔꯥꯎꯟ 5ꯗꯤ ꯑꯩꯅ ꯔꯤꯖꯔꯚ ꯑꯣꯏꯔꯦꯀꯣ ꯐꯦꯟꯇꯥꯅ ꯑꯃꯨꯛ ꯍꯣꯏꯅꯦ ꯊꯥꯕꯜꯁꯨ ꯊꯤꯟꯕ ꯍꯧꯔꯛꯂꯦ ꯏꯁꯩ ꯃꯈꯜ ꯃꯈꯜ ꯈꯣꯡꯏ ꯅꯨꯄꯥꯈꯩꯁꯨ ꯆꯪꯕ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯒ ꯄꯥꯏꯁꯤꯟꯅꯔꯤ ꯃꯌꯥꯝꯗꯨ ꯆꯣꯡꯅꯔꯤ ꯊꯥꯕꯜ ꯆꯣꯡꯅ ꯆꯣꯡꯅ ꯋꯥꯔꯤꯁꯨ ꯁꯥꯟꯅꯔꯤ ꯑꯩꯒ꯭ꯌꯥꯝꯆꯥ ꯅꯪ ꯊꯣꯛꯈ꯭ꯔꯣ ꯋꯥ ꯌꯥꯝ ꯆꯤꯜꯂꯤ ꯁ꯭ꯋꯤꯇꯤꯅ ꯍꯥꯏꯔꯛꯄꯅꯤ ꯗꯌꯥꯅ ꯑꯃꯨꯛ ꯀꯔꯤ ꯔꯥꯎꯟ 10ꯐꯥꯎ ꯐꯥꯗ꯭ꯔꯤ ꯆꯠꯈꯤꯅꯦꯗꯤ ꯑꯁ ꯅꯪꯅꯅꯦ ꯑꯩꯁꯦ ꯁꯦꯟꯅꯃꯟꯗꯅ ꯆꯥꯟꯁ ꯐꯪꯗ꯭ꯔꯦ ꯊꯥꯕꯜ ꯆꯣꯡꯁꯦꯅ ꯍꯥꯏꯔꯒ ꯋꯥꯀꯤꯡ ꯆꯠ ꯂꯩꯔꯦ ꯍꯩꯇꯕꯩꯅꯦ ꯌꯥꯔꯦ ꯑꯗꯨꯝ ꯆꯠꯁꯦ ꯋꯥ ꯉꯥꯡꯀꯅꯣ ꯂꯩꯁꯤꯁꯨ ꯁꯥꯃꯨꯄꯥꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯆꯣꯡꯃꯤꯟꯅꯔꯤ ꯐꯦꯟꯇꯥꯁꯨ ꯏꯀꯥꯏ ꯏꯀꯥꯏꯅ ꯂꯦꯝꯕꯒ ꯊꯃꯣꯏ ꯇꯤꯟꯅꯈ꯭ꯔꯦ ꯉꯝꯕꯁꯤ ꯆꯅꯝ ꯐꯪꯗ꯭ꯔꯕꯅꯤꯅ ꯑꯇꯣꯞꯄ ꯌꯦꯡꯉꯒꯦꯅ ꯌꯦꯡꯕꯗ ꯂꯤꯟꯗꯥꯗ ꯇꯥꯈ꯭ꯔꯦ ꯊꯥꯕꯜ ꯀꯟꯅ ꯅꯨꯡꯉꯥꯏꯈꯠꯂꯛꯄ ꯃꯇꯝꯅꯤ ꯉꯥꯎꯁꯤꯟꯅꯕ ꯃꯤꯁꯨ ꯌꯥꯎꯔꯛꯇꯕ ꯅꯠꯇꯦ ꯂꯩꯀꯥꯏꯒꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡꯅ ꯉꯥꯛ ꯁꯦꯜꯂꯤ ꯁꯤꯂꯤꯁꯨ ꯃꯌꯥ ꯀꯣꯡꯒꯣꯟ ꯀꯥꯕ ꯃꯈꯩ ꯃꯥꯏꯀ꯭ꯔꯣꯐꯣꯟꯗꯨꯗ ꯉꯥꯡꯂꯤ ꯆꯅꯝ ꯏꯕꯦꯝꯆꯥ ꯅꯤꯁꯤꯂꯥ ꯑꯣꯅꯤꯜ ꯃꯈꯣꯏ ꯆꯦꯛ ꯇꯧꯕ ꯂꯥꯛꯏ ꯑꯇꯩ ꯃꯐꯝ ꯆꯠꯂꯨꯔꯒ ꯑꯅꯛꯄꯗ ꯀꯣꯟꯅ ꯍꯩꯊꯔꯛꯄꯅꯤ ꯆꯅꯝꯗꯨ ꯄ꯭ꯔꯞ ꯆꯪꯂꯒ ꯙꯣꯜ ꯊꯤꯟꯐꯝ ꯑꯗꯨꯗ ꯁ꯭ꯇꯣꯞ ꯉꯥꯏꯍꯥꯛꯇ ꯂꯦꯞꯄꯣ ꯉꯥꯏꯍꯥꯛꯇ ꯙꯣꯜꯗꯨ ꯈꯪꯂꯦꯞ ꯂꯦꯞꯄꯤ ꯃꯥꯏꯛꯇ ꯂꯥꯎꯊꯣꯔꯛꯏ ꯍꯧꯖꯤꯛ ꯋꯤꯃꯦꯟꯁ ꯋꯤꯡꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯌꯥꯝ ꯑꯃ ꯌꯧꯁꯤꯜꯂꯛꯇꯨꯅ ꯂꯩꯔꯔꯦ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯊꯥꯕꯜ ꯆꯣꯡꯕ ꯌꯥꯎꯕꯤꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯃꯁꯥ ꯃꯁꯥꯗ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗꯒꯤ ꯂꯦꯡꯗꯕꯤꯗ ꯂꯩꯕꯤꯅꯕ ꯍꯥꯏꯖꯔꯤ ꯌꯥꯔꯒꯗꯤ ꯃꯤꯅꯤꯠ 5ꯃꯨꯛꯇꯪ ꯂꯦꯞꯄꯤꯌꯣ ꯆꯦꯛ ꯇꯧꯒꯗꯧꯔꯦ ꯑꯩꯈꯣꯏ ꯍꯧꯖꯔꯒꯦꯀꯣ ꯅꯨꯄꯥꯁꯤꯡꯒꯤꯅ ꯑꯣꯅꯤꯜꯒ ꯑꯇꯣꯞꯄ ꯈꯔꯒꯅ ꯆꯦꯛ ꯇꯧꯏ ꯅꯨꯄꯤꯁꯤꯡꯒꯤꯗ ꯅꯤꯁꯤꯂꯥ ꯆꯅꯝ ꯏꯕꯦꯝꯆꯥꯅ ꯇꯧꯔꯤ ꯅꯤꯁꯤꯂꯥꯗꯨ ꯃꯀꯣꯛ ꯆꯤꯡꯕꯤꯗꯨꯏ ꯃꯅꯥꯛꯇ ꯆꯪꯉꯤ ꯅꯤꯁꯤꯂꯥꯅ ꯏꯕꯦꯝꯃ ꯅꯪ ꯃꯧꯔꯥ ꯂꯩꯁꯥꯕꯤꯔꯥ ꯁ꯭ꯋꯤꯇꯤꯅ ꯀꯩꯅꯣꯗ ꯏꯆꯦꯃ ꯊꯥꯕꯜ ꯁꯤꯟꯕꯁꯤꯕꯣ ꯃꯧꯅ ꯁꯤꯟꯕ꯭ꯔꯣ ꯁꯦ ꯐꯤꯒꯔꯁꯦ ꯌꯦꯡꯉꯣ ꯋꯥꯆꯦꯠꯅꯦ ꯃꯥꯜꯂꯤꯁꯦ ꯁꯤꯗ ꯀꯅꯥꯏ ꯃꯧ ꯑꯣꯏꯗꯧꯔꯤꯒꯦ ꯑꯁꯤꯗꯁꯨ ꯅꯠꯇꯦ ꯆꯍꯤ ꯑꯁꯨꯛ ꯌꯥꯝꯕꯁꯦ ꯑꯩꯅꯗ ꯃꯀꯣꯛ ꯆꯤꯡꯉꯒ ꯂꯥꯛꯏꯕꯅꯤ ꯁꯤꯗꯁꯨ ꯑꯃꯨꯛ ꯈꯪꯕꯤꯔꯣ ꯏꯆꯦꯃ ꯍꯣ ꯐꯔꯦ ꯐꯔꯦ ꯅꯦꯛꯁꯇꯨꯗ ꯑꯃꯨꯛ ꯆꯪꯉꯒ ꯌꯦꯡꯉꯤ ꯅꯤꯁꯤꯂꯥꯅ ꯏꯕꯦꯝꯃ ꯈꯧꯅ ꯌꯦꯟ ꯃꯥꯟꯕꯤ ꯍꯦꯡꯒꯔ ꯃꯥꯟꯕꯤ ꯅꯕꯥꯅꯤꯗꯤ ꯂꯩꯁꯥꯕꯤ ꯑꯣꯏꯔꯝꯂꯅꯤ ꯌꯥꯔꯦ ꯈꯪꯉꯦ ꯃꯊꯪ ꯁꯨꯝ ꯌꯦꯡꯉꯤ ꯁꯣꯅꯤꯌꯥꯒ ꯚꯦꯂꯣꯔꯤꯒꯒꯤ ꯃꯄꯥ ꯌꯧꯔꯛꯄꯗ ꯍꯥꯏꯔꯛꯏ ꯍꯩꯁ ꯅꯕꯥꯅꯤꯗꯤ ꯃꯧ ꯃꯥꯜꯂꯦ ꯅꯣꯏꯔꯦ ꯅꯁꯥꯗꯨ ꯑꯁꯦꯡꯕ ꯍꯥꯏꯌꯣ ꯁꯣꯅꯤꯌꯥꯅ ꯑꯃꯨꯛ ꯍꯣ ꯀꯔꯤꯅꯣ ꯏꯆꯦꯃ ꯅꯣꯏꯔꯒ ꯍꯦꯛꯇ ꯃꯧꯅꯦ ꯍꯥꯏꯕ꯭ꯔꯣ ꯆꯥꯕꯩ ꯅꯣꯏꯔꯤꯅꯤ ꯆꯥꯗ꯭ꯔꯗꯤ ꯅꯣꯏꯒꯗ꯭ꯔꯣ ꯏꯃꯥ ꯏꯄꯥꯅ ꯊꯥꯗꯔꯛꯏꯕ ꯃꯌꯥꯝꯁꯦ ꯆꯥꯔꯒ ꯅꯣꯏꯔꯤꯅꯤ ꯂꯦꯝꯅ ꯍꯦꯛꯇ ꯅꯣꯏꯕ ꯃꯥꯟꯕ꯭ꯔో ꯚꯦꯂꯣꯔꯤꯅ ꯑꯃꯨꯛ ꯋꯥꯀꯤꯡ ꯑꯌꯨꯛꯇ ꯆꯠꯇꯅ ꯅꯣꯏꯗꯅꯕ ꯍꯣꯠꯅꯔꯤꯕ ꯑꯩꯁꯤꯕꯨ ꯅꯣꯏꯔꯕ ꯑꯣ ꯑꯩꯅ ꯑꯣꯛꯁꯥꯗꯨ ꯇꯞ ꯇꯥꯏ ꯐꯨꯖꯜꯂꯕꯅꯤꯅ ꯃꯧ ꯃꯥꯜꯂꯦꯕꯁꯦ ꯌꯥꯝ ꯄꯦꯟꯗꯦꯗ ꯍꯣ ꯐꯔꯦ ꯑꯩꯅ ꯂꯥꯜꯂꯦ ꯗꯔꯝꯗ ꯐꯤ ꯌꯦꯠꯄ ꯃꯥꯟꯕꯁꯤꯡꯁꯤꯗꯤ ꯅꯤꯁꯤꯂꯥꯅ ꯍꯥꯏꯔꯛꯄꯅꯤ ꯂꯤꯟꯗꯥꯒ ꯐꯦꯟꯇꯥꯒꯒꯤ ꯃꯅꯥꯛꯇ ꯏꯕꯦꯝꯆꯥꯗꯨ ꯆꯪꯗꯨꯅ ꯌꯦꯡꯉꯤ ꯏꯕꯦꯝꯆꯥꯅ ꯅꯕꯥꯅꯤꯗꯤ ꯌꯥꯝꯁꯨ ꯅꯣꯏꯗꯦ ꯌꯥꯝꯁꯨ ꯀꯪꯗꯦ ꯅꯕꯥꯅꯤꯅ ꯀꯔꯝꯕꯗꯣ ꯀꯣꯛꯀ ꯉꯥꯎꯖꯩꯗ ꯑꯣꯏꯅꯤꯡꯕ ꯑꯣꯏꯍꯧꯔꯣ ꯑꯩ ꯒ꯭ꯌꯥꯟ ꯉꯥꯎꯏꯀꯣ ꯆꯅꯝꯗꯨ ꯔꯣꯅꯤꯀꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯤ ꯑꯗꯨꯒ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯏꯆꯦꯃ ꯔꯣꯅꯤꯀꯥꯅ ꯍꯪꯂꯛꯄꯅꯤ ꯆꯅꯝꯅ ꯀꯩꯁꯨ ꯇꯧꯗꯦꯗ ꯐꯤꯒꯔꯗꯣ ꯌꯦꯡꯂꯤꯅꯤ ꯃꯧꯔꯥ ꯂꯩꯁꯥꯕꯤꯔꯥꯅ ꯌꯦꯡꯕꯤꯔꯅꯨ ꯑꯇꯩꯗ ꯌꯦꯡꯉꯨꯆꯣ ꯄꯤꯌꯣꯔꯅꯦ ꯑꯩꯈꯣꯏꯗꯤ ꯄꯤꯌꯣꯔ ꯂꯩꯁꯥꯕꯤ ꯃꯌꯥꯝꯗꯨ ꯃꯊꯪ ꯌꯦꯡꯉꯤ ꯑꯗꯨ ꯂꯣꯏꯕꯒ ꯅꯨꯄꯥ ꯃꯌꯥꯝꯒꯤ ꯆꯦꯛ ꯇꯧꯔꯤꯗꯨ ꯌꯦꯡꯉꯤ ꯑꯣꯅꯤꯜꯅ ꯆꯅꯝ ꯁꯤꯗꯤ ꯑꯩꯅ ꯂꯣꯏꯅ ꯇꯧ ꯂꯣꯏꯔꯕꯅꯤ ꯀꯩꯝ ꯗꯤꯐꯦꯛ ꯂꯩꯇ꯭ꯔꯦ ꯁꯦꯡꯂꯕ ꯇꯥꯎ ꯅꯤꯜ ꯑꯩ ꯊꯥꯖꯗꯦꯗ ꯑꯩ ꯑꯃꯨꯛ ꯋꯥꯍꯪ ꯍꯪꯒꯦꯀꯣ ꯍꯣ ꯍꯪꯉꯣ ꯃꯌꯥꯝꯗꯨ ꯆꯦꯛ ꯇꯧꯔꯤ ꯑꯗꯨꯒꯗꯤ ꯉꯝꯕꯁꯨ ꯌꯥꯎꯔꯝꯕꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ ꯆꯅꯝꯅ ꯍꯦ ꯁꯨꯅꯨꯀꯣ
ꯅꯪ ꯁꯤ ꯌꯥꯎꯔꯝꯃꯤꯅ ꯁꯥꯏꯠ ꯍꯦꯔꯣꯒꯤ ꯐꯝ ꯊꯥꯗꯣꯛꯆꯔꯕꯗꯣ ꯑꯩꯈꯣꯏꯗꯤ ꯂꯤꯟꯗꯥ ꯂꯩꯖꯔꯦ ꯍꯣ ꯐꯔꯦ ꯐꯔꯦ ꯍꯩꯁ ꯑꯁꯤ ꯅꯨꯄꯥꯁꯤꯗꯤ ꯄꯥꯈꯪ ꯃꯥꯟꯗꯦ ꯑꯁꯤ ꯍꯥꯏꯔꯒ ꯒ꯭ꯌꯥꯟꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯉꯤ ꯆꯅꯝꯅ ꯅꯪ ꯅꯨꯄꯤ ꯊꯤꯔꯕ ꯃꯥꯜꯂꯦ ꯌꯥꯗ꯭ꯔꯦ ꯐꯤꯒꯔꯗꯣ ꯅꯔꯣꯜ ꯆꯨꯝꯃꯣ ꯀꯩꯅꯣꯗ ꯄꯤꯌꯣꯔ ꯄꯥꯈꯪꯅꯦ ꯑꯩꯁꯦ ꯀꯥꯏꯗꯩ ꯅꯨꯄꯤꯅꯣ ꯒ꯭ꯌꯥꯟ ꯍꯥꯏꯔꯛꯄꯅꯤ ꯆꯅꯝꯅ ꯑꯃꯨꯛ ꯄꯨꯛꯀꯤ ꯐꯤꯒꯔꯗꯣ ꯌꯥꯗꯦꯕ ꯑꯩꯕꯨ ꯁꯨꯡꯊꯥ ꯊꯥꯖꯗ꯭ꯔꯦꯕꯨ ꯀꯝꯗꯧꯅꯦ ꯀꯣꯔꯐꯨꯗꯧꯅ ꯇꯧꯔꯦꯃꯤ ꯄꯨꯛꯇꯣ ꯀꯔꯤꯗꯣ ꯄꯨꯛꯁꯤꯗꯤ ꯑꯍꯥꯎꯕ ꯆꯥꯃꯟꯕꯩꯅꯤ ꯀꯔꯤ ꯈꯪꯗꯅ ꯌꯥꯔꯣꯏ ꯅꯪ ꯅꯨꯄꯤ ꯊꯤꯔꯕꯅꯦ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗ ꯃꯤꯅ ꯑꯁꯨꯛ ꯌꯥꯝ ꯌꯥꯗ꯭ꯔꯤꯁꯦ ꯏꯟꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣꯕ ꯈꯣꯟ ꯀꯟꯈꯠꯂꯛꯄꯗꯨꯗ ꯑꯣꯅꯤꯜꯗꯣ ꯆꯪꯁꯤꯜꯂꯛꯏ ꯑꯣꯅꯤꯜꯅ ꯍꯩ ꯆꯅꯝ ꯑꯗꯨ ꯄꯤꯌꯣꯔꯅꯦ ꯅꯥꯀꯟꯗ ꯂꯦꯞꯂꯤꯕ ꯅꯨꯄꯤꯗꯣ ꯃꯥꯏ ꯍꯦꯔꯣꯏꯟꯅꯤ ꯄꯤꯌꯣꯔꯅꯤ ꯀꯃꯥꯏ ꯈꯪꯉꯤꯕ ꯇꯥꯎꯅꯦ ꯀꯦꯁ ꯊꯥꯡꯒꯠꯄ ꯂꯥꯛꯑꯝꯕꯅꯦ ꯑꯩꯈꯣꯏꯗ ꯅꯪ ꯂꯥꯛꯇ꯭ꯔꯤꯀꯥꯟꯗ ꯄꯤꯌꯣꯔ ꯄꯥꯈꯪꯅꯤ ꯒ꯭ꯌꯥꯟ ꯑꯃꯨꯛ ꯈꯪꯉꯕ ꯍꯧꯖꯤꯛꯀꯤ ꯀꯔꯤꯗꯣ ꯄꯨꯛ ꯍꯦꯛꯇ ꯅꯣꯏꯔꯦꯅ ꯄꯥꯈꯪ ꯅꯠꯇꯦꯗꯤ ꯆꯠꯅꯕ ꯌꯥꯗꯦꯕ ꯅꯥꯀꯟꯗ ꯂꯦꯞꯂꯤꯁꯦ ꯑꯩꯒꯤ ꯊꯣꯏꯅꯦ ꯐꯥꯒꯤꯗꯧꯅ ꯄꯨꯛ ꯀꯪꯗꯕ ꯅꯨꯄꯤ ꯊꯤꯕ ꯌꯥꯝ ꯂꯩꯕꯅꯦ ꯄꯨꯛꯁꯦ ꯌꯣꯜꯂꯕꯅꯦ ꯚꯥꯏꯔꯦꯜ ꯆꯠꯂꯒ ꯇꯣꯛꯏ ꯀꯅꯥꯝ ꯂꯩꯒꯦ ꯍꯥꯏꯔꯛꯇꯦ ꯅꯠꯇ꯭ꯔ ꯗꯥꯔꯂꯤꯡ ꯅꯨꯡꯁꯤꯠ ꯊꯣꯏꯅ ꯑꯃꯨꯛ ꯍꯣꯏ ꯃꯥꯅꯤ ꯗꯗꯥ ꯃꯆꯥ ꯑꯣꯅꯤꯜꯅ ꯌꯥꯔꯦ ꯂꯥꯎ ꯆꯅꯝ ꯃꯣꯏ ꯃꯔꯛꯁꯤꯗ ꯀꯨꯏꯅ ꯂꯩꯔꯨꯔꯅꯨ ꯃꯊꯪ ꯑꯃꯨꯛ ꯌꯦꯡꯂꯤ ꯌꯥꯔꯦ ꯌꯥꯔꯦ ꯁꯤꯗꯤ ꯂꯣꯏꯅ ꯄꯤꯌꯣꯔꯦꯁ ꯑꯣꯏꯔꯦ ꯊꯥꯕꯜ ꯊꯤꯟꯕ ꯍꯧꯔꯣ ꯑꯩꯈꯣꯏ ꯃꯅꯨꯡꯗ ꯂꯦꯞꯀꯦꯀꯣ ꯊꯥꯕꯜꯗꯣ ꯑꯃꯨꯛ ꯍꯧꯔꯦ ꯃꯅꯨꯡꯗ ꯀꯟꯅ ꯌꯦꯡꯂꯤ ꯑꯣꯅꯤꯜꯅ ꯆꯅꯝ ꯂꯥꯎ ꯊꯥꯕꯜ ꯆꯣꯡꯕ ꯌꯥꯎꯔꯨꯁꯦ ꯏꯆꯦꯅ ꯌꯥꯎ ꯍꯥꯏꯔꯤ ꯇꯜꯂꯦ ꯑꯩ ꯉꯝꯃꯣꯏ ꯆꯣꯡꯕ ꯍꯣꯏ ꯑꯗꯨꯗꯤ ꯂꯩꯔꯝꯃꯣ ꯂꯥꯛꯑꯣ ꯅꯤꯁꯂꯥ ꯑꯁꯤ ꯍꯥꯏꯔꯒ ꯃꯕꯥꯅꯤꯗꯨ ꯆꯣꯡꯕ ꯆꯪꯈ꯭ꯔꯦ ꯄꯥꯈꯪ ꯑꯔꯤꯕ ꯈꯨꯆꯣꯡ ꯆꯣꯡꯉꯤ ꯌꯥꯝ ꯆꯤꯡꯂꯦꯝꯅ ꯅꯤꯁꯤꯂꯥꯅ ꯅꯥꯇꯣꯟꯖꯥꯎ ꯑꯇꯣꯞꯄ ꯃꯈꯜ ꯆꯣꯡꯉꯛꯑꯣ ꯍꯩꯇꯗꯅ ꯆꯣꯡꯉꯤꯅꯤꯀꯣ ꯁꯤꯗ ꯁꯨꯝ ꯇꯨꯃꯤꯟꯅ ꯆꯣꯡꯉꯣ ꯕꯤꯠꯀꯗꯤ ꯂꯩꯇꯦꯍꯦ ꯂꯩꯒꯦꯔꯥ ꯂꯩꯔꯣꯏꯔꯥ ꯆꯣꯡꯐꯝ ꯊꯣꯛꯄ ꯆꯣꯡꯉꯣ ꯅꯁꯛꯇꯣ ꯅꯤꯡꯒꯗꯣ ꯏꯟꯊꯣꯛꯑꯒ ꯆꯣꯡꯉꯤꯗꯣ ꯀꯩꯒꯤꯅꯣ ꯆꯅꯝꯗꯨ ꯊꯥꯕꯜꯗꯨ ꯁꯨꯝ ꯂꯦꯞꯇꯨꯅ ꯌꯦꯡꯉꯤ ꯅꯨꯄꯥ ꯑꯃ ꯌꯥꯝ ꯃꯈꯜ ꯆꯣꯡꯕꯗꯨꯒꯤ ꯃꯅꯥꯛꯇ ꯐꯠ ꯆꯪꯁꯤꯜꯂꯛꯑꯒ ꯑꯣꯏ ꯅꯪ ꯐꯖꯅ ꯆꯣꯡ ꯌꯥꯗ꯭ꯔꯣ ꯀꯔꯤ ꯈꯨꯆꯣꯡꯅꯣ ꯂꯩꯁꯥꯕꯤ ꯃꯈꯨꯠꯇ ꯇꯧꯔꯤ ꯔꯥꯍꯨꯜꯅ ꯑꯃꯨꯛ ꯆꯣꯡꯅꯤꯡꯕ ꯁ꯭ꯇꯥꯏꯜꯅꯤ ꯆꯣꯡꯉꯤꯁꯦ ꯀꯨꯁꯤ ꯅꯊꯧꯔꯣ ꯕꯤꯠ ꯍꯥꯜꯂꯛꯀꯅꯨ ꯅꯁꯛ ꯏꯐ ꯐꯖꯈꯩ ꯑꯩꯁꯦ ꯁꯦꯀ꯭ꯔꯦꯇ꯭ꯔꯤꯅꯦ ꯋꯤꯃꯦꯟꯁ ꯋꯤꯡꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯨ ꯑꯣꯏꯔꯤꯕꯅꯤ ꯅꯪ ꯍꯧꯅꯨꯍꯦ ꯚꯣꯂꯟꯇꯤꯌꯔꯅꯦ ꯑꯩꯅ ꯑꯣꯏꯔꯤꯁꯦ ꯍꯦꯔꯥ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯂꯥꯛꯑꯣ ꯆꯣꯡꯁꯦ ꯑꯁꯤ ꯍꯥꯏꯔꯒ ꯁꯣꯔꯣ ꯆꯤꯡꯁꯤꯜꯂꯒ ꯅꯨꯄꯥꯗꯨꯅ ꯆꯅꯝꯒꯤ ꯃꯈꯨꯠꯇꯨ ꯀꯟꯅ ꯄꯥꯏꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯄꯪꯆꯣꯡꯗ ꯆꯣꯡꯉꯤ ꯊꯥꯗꯣꯛꯄꯁꯨ ꯉꯝꯗ ꯆꯅꯝꯗꯨ ꯏ ꯀꯥꯔꯤ ꯃꯁꯤ ꯅꯨꯄꯥꯁꯤ ꯌꯦꯡꯉꯨꯀꯣ ꯈꯨꯠꯁꯦ ꯊꯥꯗꯣꯛꯑꯣ ꯔꯥꯍꯨꯜꯅ ꯊꯥꯗꯣꯛꯏ ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯛꯀꯦ ꯌꯣꯡꯆꯥꯛ ꯏꯔꯣꯝꯕ ꯆꯥꯔꯛꯏ ꯑꯁ ꯑꯗꯨꯅꯅꯤꯗꯅ ꯁꯣꯔ ꯃꯅꯝ ꯅꯝꯊꯤ ꯍꯥꯏꯔꯗꯤ ꯂꯩꯁꯥꯕꯤꯅꯕꯨ ꯀꯌꯥꯝ ꯆꯥꯔꯤꯅꯣ ꯂꯥꯎꯔꯝꯅꯤꯅꯦ ꯆꯅꯝꯅ ꯑꯃꯨꯛ ꯍꯦꯔꯥ ꯇꯥꯅꯤꯡꯗꯦꯗ ꯊꯥꯗꯣꯛꯑꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠꯇꯨ ꯀꯟꯊꯣꯛꯇꯨꯅ ꯁꯥꯎꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯃꯊꯟꯇ ꯏꯁꯧ ꯂꯥꯡꯉꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤꯅꯦ ꯑꯩ ꯋꯤꯃꯦꯟꯁ ꯋꯤꯡꯒꯤ ꯁꯦꯀ꯭ꯔꯦꯇ꯭ꯔꯤ ꯑꯣꯏꯕ ꯇꯣꯛꯑꯅꯤ ꯁꯩꯇꯅ ꯍꯦꯛ ꯁꯥꯈꯤ ꯑꯩꯈꯣꯏ ꯑꯕꯣꯖꯤ ꯄꯜꯂꯒ ꯋꯥꯁꯛꯏꯁꯤꯅꯦ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯊꯦꯡꯅꯗ ꯁꯔꯨꯛ ꯇꯣꯛꯂꯅꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯁꯦꯀ꯭ꯔꯦꯇ꯭ꯔꯤ ꯐꯥꯎꯗꯤ ꯑꯣꯏꯈꯤꯗꯤ ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯂꯥ